Chahi tara khaktang ngairibi school chalibi nupi macha amabu Assamdagi Jakir kauba dukan famba amana molest tawkhibagi thawongbu yaningdaba phongdoktuna ngasi Churachandpur district ta total shutdown chathakrai ngasi ayuk pung mangadagi chathakiba total shutdown na maram oiraga district asigi mahusaki fibamda chawna akaiba oiri panba yabadi thawdo si hawkiba October amada Churachandpur district ki Tuibuong bazar da Assamdagi Jakir ge cosmetic ki dukan dagi nupi macha asana ribbon leiba chatpada thokibani hairi loinana nupi macha asana handakta ikui dana imung manungda thawdo adugi wari lirakhibani hairi Impact News ki pau matung ina Jakir asi police na faduna custody da leiri hairi Churachandpur district ta total shutdown asana maram oraga government office school amadi financial institution na chingba amata thong hangna khide loinana district asida thohaning daba thongdok thoktana ba haiduna district administration of Churachandpur na district asigi Tuibuong subdivision na konba mafam singda curfew su thamjin khrai thohaning daba thongdok thoktana ba haiduna Tuibuong subdivision na konba mafam singda security personnel singna ngak senba ki thabak chathari